Good good morning. Good morning. Good morning. 나홀라스까 라모피. ꯃꯌꯥꯝ 이루ꯖꯕ ꯂꯣꯏꯔꯦ. ꯑꯉꯥꯡꯁꯨ ꯏꯔꯨꯖꯔꯦ ꯉꯁꯤꯗꯤ. ꯑꯗꯣ ꯉꯁꯤꯗꯤ ꯁꯟꯗꯦꯅꯦꯕꯀꯣ. ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯣꯏ. ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦꯕ. ꯑꯗꯨ ꯀꯣꯏꯕ ꯆꯠꯄꯩ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯞꯄꯛꯀꯦ. ꯕꯦꯕꯤ ngasi디 angsing ngantani iruza thokaga mama thok chꯠꯄꯗꯒꯤ Sunday na ꯍꯟꯖꯥꯡꯁꯨ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯔꯤ. ꯎꯇꯤ ꯊꯣꯡꯕꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯑꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯣꯏꯕ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯍꯥꯞꯄꯛꯑꯒꯦ. ꯗ꯭ꯔꯦꯁ ꯆꯠꯂꯨꯔꯁꯤꯔꯥ? ꯗ꯭ꯔꯦꯁ ꯍꯥꯟꯅ ꯁꯦꯠꯂꯨꯔꯁꯤꯔꯥ? ड्रेस सेटपा लोइरे अꯉꯥꯡ ꯑꯃ ꯌꯥꯝ ꯐꯖꯩꯅꯦ ꯒ꯭ꯔꯤꯟ ꯁꯨꯠꯁꯤꯗꯤ ꯌꯥꯝ ꯇꯥꯗꯦ ꯌꯥꯝ ꯐꯖꯩꯅꯦ ꯒ꯭ꯔꯤꯟ ꯁꯨꯠ ꯁꯦꯠꯄꯁꯤꯗꯤ ꯇꯥꯗꯦ ꯌꯥꯝ ꯕꯦꯕꯤ ꯒ꯭ꯔꯤꯟ ꯁꯨꯠ ꯁꯦꯠꯄꯁꯤꯗꯤ ꯐꯖꯗ꯭ꯔꯥ ꯊꯕꯤ 와우 green suddi네 와우 green suddi네 green suddi네 나는 키스가 나도 아웃도어 손 나도 아웃도어 Ang pula kaya mga pula. 우티 통과 hꯧꯖꯤꯛ ꯍꯥꯞꯄꯒꯦ. ꯅꯥꯕꯗ ꯆꯦ ꯑꯃ ꯂꯩꯌꯦꯕ. ꯑꯗꯨ ꯃꯣꯏꯗ ꯈꯔ ꯄꯤꯔꯨꯒꯦ ꯇꯧꯅꯤ. ꯍꯦꯟꯖꯥꯡꯁꯦ ꯎꯇꯤꯒꯨꯝꯕ ꯊꯣꯡꯕꯁꯦ ꯁꯨꯝ ꯄꯥꯛꯅ ꯊꯣꯡꯗꯦꯗꯅ. ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯣꯡꯕꯅꯤꯅ ꯍꯦꯟꯖꯥꯡ ꯈꯔ ꯄꯤꯔꯨꯒꯦ ꯇꯧꯅꯤ. ꯃꯌꯥꯝ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯏꯕ ꯆꯠꯅꯕ ꯆꯠꯊꯕꯤꯗ ꯆꯠꯂꯅꯤ. ꯊꯣꯛꯑꯒ ꯍꯣꯔꯦꯟ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯄꯛꯑꯒꯦ. ꯂꯝꯕꯤꯗꯁꯨ ꯆꯠꯂꯒ ꯌꯥꯝꯗꯤ ꯂꯥꯞꯇꯦꯕꯀꯣ. ꯃꯤꯅꯤꯠ 10ꯃꯨꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤ ꯂꯩꯕꯗꯒꯤ ꯆꯠꯇꯣꯏꯁꯦ. ꯑꯗꯣ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯔꯦ. ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯠꯂꯒꯦ ꯈꯔ ꯉꯟꯅ ꯆꯠꯂꯁꯤ. ꯊꯣꯛꯂꯛꯑꯦ. ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ. ꯁꯤ ꯇꯣꯡꯉꯦ. ꯊꯣꯏꯕꯤ ꯀꯅꯥ ꯅꯨꯄꯤꯁꯤꯒ ꯃꯤꯅꯤꯠ ꯌꯥꯝꯗꯤ ꯆꯪꯗꯦ. ꯃꯤꯅꯤꯠ 10ꯃꯨꯛꯇꯪꯅꯤ. ꯑꯗꯨꯒ ꯉꯁꯥꯏꯗꯩ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯃꯨꯔꯦ. ꯎꯇꯤ ꯆꯥꯁꯜꯂꯒ ꯎꯇꯤ ꯆꯥꯔꯒ ꯇꯨꯝꯃꯨꯔꯦ. ꯍꯧꯒꯠꯂꯒ ꯍꯣꯔꯦꯟ ꯌꯧꯔꯝꯗꯥꯏꯗ ꯍꯧꯒꯠꯂꯛꯑꯒꯦ. ꯃꯤꯒ ꯒꯥꯔꯤ ꯀꯥꯎꯔꯤꯗꯨꯕꯨ
ꯌꯧꯔꯦ ꯑꯁ ꯃꯤ ꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯩ ꯄꯨꯡꯈꯥꯏ ꯆꯪꯒꯠꯂꯦ ꯁꯅ ꯍꯔꯥꯎꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯥꯛꯄꯁꯦ ꯍꯔꯥꯎꯕ꯭ꯔꯣ ꯀꯩꯅꯣ ꯑꯥꯏꯁ ꯀ꯭रीम ꯑꯣꯏꯅ ꯆꯥꯒꯦ ꯍꯥꯏꯔꯣ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯀꯔꯝꯕ ꯑꯁꯤꯁꯦ आइसक्रीम से होने चालना बार दीदी ये एक बार दे दो चको अरे ꯌꯧꯔꯦ ꯃꯅꯨꯡ ꯆꯪꯉꯦ ꯃꯤ ꯈꯨꯌꯥꯝ ꯊꯣꯏꯕꯤ ꯍꯔꯥꯎꯔꯤꯕ ꯁꯟꯅ 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 ꯋꯥꯈꯜꯒꯁꯦ ꯐ꯭ꯔꯦꯁ ꯑꯣꯏ ꯍꯥꯎ ꯁꯥꯏ ꯎꯔꯛꯄꯁꯦ ꯃꯅꯤꯡꯗ ꯇꯨꯒꯦꯠ ꯂꯩꯍꯧꯔꯦ ꯅꯨꯡꯁꯥꯗꯤ ꯈꯔ ꯁꯥꯔꯤ ꯈꯔ ꯁꯥꯔꯤ ꯍꯔꯥꯎꯕ꯭ꯔꯣ ꯆꯠꯊꯣꯏꯕꯤ ꯁꯤ ꯁꯟꯗꯦ ꯑꯣꯏꯕꯩ Masai urung gisina famuse. Masai itu dadu ta. Sapot. Kamu tadi itu kamu. Angan piknik lah ini kok. Kita tadi piknik lah itu. Wow. Angan si piknik lah itu. Enak dia tu saja ada. Eskim tadi. Hazardre kamu boleh sedagi. Harauriba. Kari film da no mathai na yabudo. Deni ga tawbada. Habi. Ang sanariba, ang nungariba. Ni mami mana itra hangai di ka manungda dum lei kanam udaram moina ahanba koiba tholakpani chatbigi first time picnic sna baby no video foto có cái ngay video foto Chị ăn sẽ rất sạch baby sao cái chân này thì phải đâu
ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗ ꯑꯩꯈꯣꯏ ꯒꯥꯔꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯆꯥꯔꯣ ꯆꯈꯥꯏꯒꯅꯣ ꯆꯠꯇꯕ꯭ꯔꯥ ꯆꯠꯄ꯭ꯔꯥ Itu anak dadah man sana ini, dadah man bol sana ini. Tụi cả lối phải rồi. Cắt cả lối phải. Ôi chết chết. Bisa kita lihat kok. Butung na lang ni chatpa hidra ba? Ako tanapi pa kare. Ay, jagre mer. Masih dia ba? Haina, chalo Haina. Haina. 1, 2, 3, 4, 5. Em thấy nè ngan gì? Ngan gì em thấy nè.
Ngài cứ tị ra rồi cũng quay trở lại lên này. Kita kita selak deh, Pak. Cek lagi boleh Minta gimana? Sedang ibu kedo singgung sih deh, nih. Ngurung ngurai tin. Chuongnya agak chuongin natin do. Kain ka, huwag yung halamday girl. Iba. Ma'am, yung yore hale, kung mong lay, kung misit man na sa mga zigyan na lang tadi. Wari, doon ang putharan ni. Mga sumatantukan ni, masusana ba yung wari mo. Video sa sway, doon sa lagi, matanda mo. Sema, yung video daw, tanda kay video sem din. Na mayam na yingbiraga, hadi, maibiraga di, subscribe to biramo, like to biramo. Kasi hindi sway, doon sa lagi. Bye-bye.